अहानबदा मरोइबा पाउ पिजरे काउंसिल ऑफ हायर सेकेंडरी एजुकेशन मणिपुर कोसेम न लौबा सही असि क्लास 12 की परीक्षा की फल लौथोकनबा सेम साबा लोइख्रे यारिपोक केक्रुदसु फॉल आर्मी वाम लेरंबा थेंगनरे इंखोलदा थाबा चुजाक पांबी क्या अमांगता थोकनले अमदी फैदिंगा लेमखोंग लंबी नमथखरे सकामरी पानबा गारी चंगबा याखिद्रे खुरुमजरे टाइम्स ऑफ मणिपुर न्यूज यंगबेरबसिंग बुकुमन हेम जनतन तराम नोक्सरे हजिक मियाम द पाउचंदों पिजरे कोसेम न लौबा सही असि ओइबा क्लास 12 की परीक्षा की फल ngasi nungthin pung 3 ताबा मतमदा लाउथोकनबा सेम साबा लोइख्रे बाबूपरादा लैबा कोसेम की ऑफिस दा पांगथोकदबा परीक्षा हाइदोकपगी थोरम मदुदा एजुकेशन मिनिस्टर राधेश यामना अथोइबा मिथुंगलेन ओइगनी पनबे याबदी सही असि ओइना काउंसिल न लौबा HSSLC एग्जामिनेशन दा आर्ट्स स्ट्रीम दा महिरोय लिसिंग तरेट का चमंगा हुमफुनिथोय साइंस तना महिरोय लिसिंग कुन सत्रत कुंत्रा अमदी कॉमर्स स्ट्रीम दना महिरोय सत्रु को हुमफुमंगाना परीक्षा थाखिबने चिंजाक पुथोकपा पांबी सिंग पाक्तकनना मांगहन बंगंबा साथीरबा फॉल आर्मी वाम हाइना खंगनबा तिन मखल असि मणिपुर दसु लेरमले हाइना ICAR इम्फाल न रिपोर्ट तौखरबा मतुंग तिन असि थौबाल डिस्ट्रिक्ट के यारिपोक केक्रू दसु लैबा थेंगनदुना चुजाक पांबी सिंग अमांग अता थोअनख्रे यामना चाउना मना मसिंग थादुना इंखोल कोइबमक नत्रबसु यारिपोक केक्रूदा मसागे इंखोलदा कुम खुदिंगे मना मसिंग थादुना इंखोल कोइबा मियोय अमगे इंखोलदा थावा चुजाक सिंगदा फॉल आर्मी वाम हाइरिबा तिन मखल असि ममांग था अप्रैल गे अरोइबा चयोलदा लैबा थेंगनरखिबने अदुमपु तिल असि करम मखल गे तिन्नो मणिपुरदा अनोब लेरकपा तिन्नि हाइबा खंगदबनिना मियामदा फोंदोखिदे चुमनगी थाइनदगी लेरकलबा तिन मखल अमा ओइरबोय खंदुना लेरखे अदुबु हाइरिबा तिन असिगा मसक मानबा तिन गूगल दा येंगबदा फॉल आर्मी वामनी हाइना खंगबा ngamखे अदुगा ngasi इम्फाल दा फोंगबा पाउक्सी सिंगदा तिन असिगी मरमदा अमदी चांदेल डिस्ट्रिक्ट के सदोन पोकपीदा तिन असिना साथिना अमांगता थोगले हाइबगी पाउ फोंगनरकपदगे तिन मखल असि मणिपुरदा हंदकता नौना थेंगनबने हाइबसु खंगबा ngamखे महाकी इंखोल अदुदा कुम खुदिंगे चुजाक पांबी चनी चहुमरोम अमदी अतै मना मसिंग नुंग हवाई राजमा बेलेंड्री खोंद्रुम माइरेन थबीना सिंबसिंग पुन्ना थादुना लाखिबने अदुमपु असिगुंबा तिन असि ताखिबा लैखिबा कुम अमुक्ता यावखिद्रे हंदके असिना अहानबनी चुजाक पांबीदा ताबा नतना तिन मखल असि हौजिंगमकिदि पुन्ना थामिनरिबा अतै मना मसिंग सिंगदा संदोकपति तौद्रे तिन मखल असि लैबा थेंगनरबनिना लैकाइगे अतै इंखोल कोइरिबसिंग इम्फाल ईस्ट अमदी थौबाल डिस्ट्रिक्ट के अतै मफमसिंगदसु तिन असि लेरंबा याबगी ओइथोकपा लै अदुना मरी लैनबा डिस्ट्रिक्ट असिगे लोइसिंगसिंगना हिरम असिदा अहेनबा मियेंग चंगबिदुना लौखटपा याबा थबकसिंग लौखटहनिंगे हाइना मरी लैनबा लोइसिंगसिंगे पुनिंग चिंगसिलकले सेगमाई केंद्र की मनुंग चनबा फैदिंगा लेमखोंग लंबीगे लेमखोंग तुरे लोम थांगबा नाकलदा ngarang numidang wairam returning wall chanaba tawbudage lambi tangkhai ama yauna namthakre saka mari panba gari changba yakhidre lairai adu hanadage isingna chasilaga leibana returning wall chanaba fit yankhairom sangna tokhai khibadage ngasi nongalamdai ningkhairam khibane hojik faidinga dage lemakong taba lambi asida ture lairai dage fit 10 rom changsilaga lambi asi fit nipalom luna namthakhibana lambi gi chathok chasin tawbuda kudong sadaba amadi oiri हजिमकी ओइना सकामरी पानबा गारीसिंग लंबी थैदुना चथले लंबी निंखाइरिबा मफम अदुदा PWD गी AE लाक्तुना यंगसिलमले महाक लाक्लगा मतौ करमना सेमगदगे हाइबदु खनगने हाइबा फोंदोकलंबा नतना थबक अदुबु पाइरिबा कॉन्ट्रैक्टर गी माइकेदगे महाके ओइबा मोथ थमु याखिदे हिरमसिगी मतंगदा फैदिंगा वुमेन डेवलपमेंट सोसाइटी की सेक्रेटरी वाइखोम शांति प्रभाना लैराय असि हानदगे हौना सासिनदुना लैबना निंखाइरकपा याय हाइदुना रिटर्निंग वन चनबगे थबक अदु मतेक ओइना तौबियो हाइबने अदुबो लैराय असि सांगना तौखाइबना निंखाइरकपनि हाइखि छि फैदिंगा गी लेमखोंग रोड का रिटर्निंग वन चनगदौबा चनबगी तौरिबा थौरांग तौरिबा माखागी लेबाक तु अदुम पेटपा होमबा ओइबा मिना nga laite ninghaire leibane duna pain hulaga wanji chalhaninge sigi wan chanba du athuba matanda chalhaninge du matam khara di sonda atopa side ta koiraga chalhaninge gari jingje hojik sigi maya yaure laikak chatpa du tai de dum gari du arumba du chat leiraga di hene ninghaire kani sonwangda leiba mi jingju solakani
Imphal East amadi Jiribam district ta leiriba food business operator amadi miyamna haira mulhanabani haiduna calcium carbide acetylene gas sijanabana haksang soningai oire haina Food Safety Administration Imphal East ki designated officer Texam Brojendro Khaba Maitei gi cherol amana hairukli cherol asina makha tarakli badi calcium carbide ta yauriba arsenic amadi phosphorus asina oba fiber puksakpa haksang soktaba skin ulcer isada hainadaba saba thakpa yadabana chingba layong kaya naraknabagi asoba maram ama oiri Maramaduna Food Safety and Standard Prohibition and Restriction on Sales Regulation Lishingani Taramathoigi Sub-Regulation 235 ki makhada haira ombada acetylene gas carbide gas sijanaba thingle hiramasigi matangda athuba matamda Food Safety Standard and Enforcement Wing Imphal East amadi Jiribam District Designated Officer singna konba kaithel singda awareness program pangthoklagani masida miyamna saruk yabiyo hairagli Imphal West Singjamai Songtham Lekaida Ningombam Mairaba Amadi Ningombam Ongbi Sumati Debigi Masanupi Ahan Ningombam Tamphasanuna Handakta Council for Indian School Certificate Examination Lishingani Taramapana Lokiva Class 12 ki Parikyada Bharat Pumbagi Oina Third Topper Oirakle Panbayai Ningombam Tampasanu Rajasthan gi Azmir gi Mayo College Girls School gi Mahiroini Mahak Class 5 tagi hauna All India Entrance Examination amadi interview khalaklaba matungda school asida tamlakiba mahiroi amani Mahangna English ta Marifutra Nipan Economics ta Chama Psychology da Chama History da Chama amadi Maths ta Marifutra Mari Fangduna Cha da Marifutra Mapan Dasmik Manga Chatuna All India ki oina third rank tarakhibani loinana Rajasthan State ki oina su topper takraba mahiroi amani I fully residential school da tamakmanina academic kadang focus dot tawpadi yaratre aduna adum regular oina isagi like adum touch tawraga last ki 6 months da anamba push te adum pijagi adu isu ozana takpaduga class ta tamgibaduga aduga chumnagi nungdang da isana revise tawba aduna anamba noi Mamang thada Minuthongda leiba MMTI gi office manakta bom ani pokai khibagi thodokta Konsam Santos koba misam ama asopan nangkraba matung ngasi fawbuda hanna yengbidabagi mayokta ngasi JC amadi coordinating body of Kurai na sinduna Imphal Ukru Lambi Paringi Tourism Laikai miyamna wakan mifam sathakre Vishnupur District Police Commando ge Sub Inspector D Robinson ge command makhada Havildar Boipu Q53 ge kangbu amana ngarang numidang wairam pung mari makhai tarakpa doida Loktak Police Station ge manung sanba leimata ka naknana leiba ke Langjol Khuldage koki lalolup ke ane ge lami ani fagat khre Farba Mirsing adugi mamingna Senminlen Simte Chahi Kuntram doi apokpa Lamang Simte amadi Jangon Haukif Chahi Nifu apokpa Letkogen Haukif kawi Makoidagi SIM card yauba mobile phone ani fangle Mirsing asi misam miyam dagi nam haduna sel khaibida chenabani Makoigi matakta ain gi oiba thabak lokhanaba Loktak Police Station da sinakre hairi Reformist Students Front RSF amadi lapak na sinduna tha sige amada Mede gi thoramga mari lenena pangthokiba layekpa sangdamnaba adugi fal lauthokre sangdamnaba aduda Vocational Guide School Sangaithel gi mahiroi Ningthaujam Sunil Maivam Loyangamba amadi Yumnam Santosna ahanba anisuba amadi ahumsuba takibaga loinena school adumaki Nandini Ningombam amadi W Koronganbana consolation gi damak khankre makong mathang tarba singi mana mathum yenthokpagi thoram tha asigi kunmathoida pangthokadaba RSF ki taruk suba mapok kumon thoram numita yenthoklagani Loinena numit aduda punsil asi mahiroi sing haina mingthonba campaign amasu hokdoklagani hairi Bharat Sarkar gi Ministry of Culture New Delhi gi makhada Lingthoingambi Art and Culture Development Organization Ningthokong Bishnupur District na sinduna Jalkeli Ras ki matangda nomagi oiba jagoi ras ki seminar ama ngarang numidang Sri Sri Gopinath Mandir Ningthokong da pangthokre Hindu lining gi tana thanaba yadraba nupa pala Jalkeli jagoi ras ki hana chatnaramba chana pathap kyasu seminar aduda utkhi Thorom Mapugi Oiba Warol Piradana Dikakas Education Center Ningtokonggi Managing Director Dr. I.S. Konthokjamna Mau Sadagi Purnima Khudingi Raslila Pangthokpagum Ngasisu Kalingi Humni Panba Numita Lebaksigi Jati Singda Santi Oina Nungayai Fava Message Piduna Jagoi Ras Asi Pangthokpani Dharma Gilamda Pukchel Khwajal Tinaba Artist Kayana Pung Jagoi Isaida Tonganba Oza Kayada Tamduna Ngasugi Pangthokliba Thorom Sida Saruk Yari Haiki Sadagi Aikoi Laijarakpa Sri Sri Gopinath Ji Mandir da Mau Sadagi Aikoi Purnima Kudingi Tharakpa Aikoi gi Jagoi Raslila Manipuri gi Haurangai dagi Sagona Raklaba Asigumba si Ngasi Asimaksu
कालेंगी तृतीया हाइबदी कालेंगी हुमनी पानबा असिगुम्बा नमितसिदा ngasi sumapam sida pangthokuna miyamgi damak aduga leibak sigi damak aduga aikoi jati sigi damak chaukhatpa yaipaba apaba madugi hoiba message amaga loinana aikoi शांति होइबा अमदे धर्म की लमदा आइखोई पुक्सेल खोजेल तिनाना यामना नुसी सानना हिंगमिन्नबा अदुगुंबगी वाखलो लमदा कल्चर बु पामजबा आर्ट्स बु पामजबा लमदम सिगी नुसी जरबा तोंगान तोंगान बा आर्टिस्ट कया अदुगा जगोई साबिरिबा इसल इसे कया अदुगा सैसत पिरिबा अदुगा पुंगदा इसैदा तोंगान तोंगान बा ओजा कया की मखार तमदुना ngasi mapangtholiba thoramasi yamna adugumlaba ngasi leibak sigoina miyam sigoina yamna afaba chawkatpa adugumba siri siri gopinath jiuna pibi rasnu haiduna iswari mafamda thoni jaba Hojik pawgi baraktana aten babre matang lominasi. Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur ki miyoi khudingmak haksang fana na dayektana lehenna bagi pandam da miyoi bagi thawai ni hairiba afava ising phanghana ba hotnajari liter kun gi jar asi subscriber khudingmak ki yumthong khudingda phanghana ba hotnajari taru tanan ba mahusadi gi thokjarakpa ising logduna sijinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize tawraba ising patra sing da hapjari subscriber oibagi khudong jaba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars 600 liters pijagani tha amagi subscription fee lupa chaniyankhai khaktani chahi amagi lobiba matamda tha anigi subscription free da pijagani subscription type tha amagi lupa chaniyankhai tha taruki lupa lising amaga chamnga tha ahum gi lupa chatra yankhai chahi gi oina lupa lising ahum contact tobiu 8257888737 email lamjingbakanglawwater@gmail.com China Coal. For the first time in the history of satellite television channel in Manipur. Ipa, ima kinam tau kre. Abu nang le hora mama ka tak jalu khige. China Coal. Crime Watch. A mega TV serial based on true stories. Watch every Saturday at 7 p.m. Only on Times of Manipur, Tom TV. Starting from 11th May 2019. Breaking matungda mayam amukan na taram noksa bagulina khat apa pau pijari. Ngarang Assam ki police kangbuna Kokrajhar district ke Gosaigaon area dagi niyam lana sangsilakpa Bangladeshi taruk phagat pangamkhrai. Police amasung border ngakliba security force ki kangbuna sathakiba drive ta niyam gi wangmada ngamkai lansin aba honeramba Bangladeshi taruk phaba ngamkibaga loinana mathau taba thabaksing lokhanaba khangankhrai. Bharat ki Prime Minister Narendra Modi ki wangang amasung thawongbu yaningdaba phongdoktuna ngarang Tripura Pradesh Congress Committee ki thomi singna Prime Minister Narendra Modi ki mitam mai thakrai. Prime Minister Narendra Modi na Uttar Pradesh ta Mikhal ga mari lenana pangthokiba rally da Congress ki President Rahul Gandhi amadi ma ki apokpa mapa Rajiv Gandhi bu Bhrashtachari #1 haibo wafam phongdokhibagi mayokta khongjang adu sangsinkhibani. West Bengal ge BJP ge lusingba amasung Assam ge Finance Minister Himanta Biswa Sarma ge apunba kangbu amana tongduna lakpa gari sakangdaba singna attack tawkhrai. Ngarang numidang pung taruklom taba matamda West Bengal ge East Minapur district ke Kejuri da thokiba thodok adugi daita punumak Trinamool Congress na daita logodabane haina BJP na dabi tawkhrai. Pawsina hai khangawdana masing yamnaba miyamna sathakiba attack ta gari ani amangata thokiba loinena miyoi ama asopan nangkhe. Thodok aduga mari lenana police na case ama lokhat pide haina BJP na ninda tawkhrai.
नेक्स्ट लाइट की इरांग लाक्सिनबा भारत की लानमी सिंगना अकनबा मोंगदा संगसिलकपा खोंजंग की सरुक अमा ओइना छत्तीसगढ़ के सुकमा डिस्ट्रिक्ट के दांतेवाड़ा बॉर्डर मयादा सिक्योरिटी फोर्स का खुद थोंगनबगी थौदोक्ता माओइस्ट की नुपी कादर अमा यावना अनि हाटख्रे ngasi ayuk pung ngarom taba matamdage district reserve guard amadi special task force ke apunba kangbuna sukma district ke dantewada border manakta leiba gonderas village ta thokiba thodok aduda leikhidraba maoist ke cadre ani adugi asiba haksang manaktage insas rifle ama 12 bore gun ama fangle Pakistan ke Lahore city ki manakta leiba security checkpoint da bomb pokhai bagi thodokta myoi mapal leikhidrai Muslim singi nat ke oiba asobo kumhai ama oiriba Ramzan hek nongan baga ngasi thokiba thodok aduna miyam da nungnang bapo ankre Lahore gi Inspector General Asqab Khana phongdokhibada thodok aduda myoi mapan sibaga loinana myoi kunmari asopan nangle mafam aduda forensic expert sing sangsinduna thibahum gi thabak sathari solaba sing adugi manungda myoi taret nipan di aruba phibam da leiri Hojik ngasi ayu phong khiba Manipuri pause singi maroiba pawmu puni yang minasi Lamjingba Times Hardikar gi chamaga kunthra matoi suba mapokumon thoram pakthokre Leibak amagi Prime Minister na hanthava thakta wangang basi laibak thibani gaikhangam Yumthong khudingda thakna waising pinanaba oinam water supply scheme semgatli Radha Kishore Sangai Express Dumping site ki athingba handokre Motman bana Imphal City sangbada hangoinare Fall Army Wam Yaripok ke crew dasu leire Chujak Pambi Singh mangta an bahaure Arun Mishiga mari lenana miyam na kongjang sangsilli Palel drug case ki court na charge frame taukre Pokna form All is pension ki form pi khifasing hawjik kana ba amata phangba leitre NDA government amuk halaki gani haibigi thazaba ubangamdri gaikhangam Palel da drug fabgi case ta Ajay Chaudhuri yauna mi tara truki mathakta charge frame taukre Huye Lan Pau NIN assist tawkhiba gari ani amadi Sana Singh Jima Bonda court na release tawkre Lok Sabha mikhalge chaliba train sida yenglabadi NDA halakani thazade gaikhangam Ishel Express Palel drug case ka mari lenana Ajay Chaudhuri yauna mioitra truki mathakta court na charge frame tawkre IMC na Imphal City dagi fatawdi lokthokpa hokre miyam da khudongsa daba mayuk narambadu sapharagari Lokesor Naharol gi thokdang Go to village ki makhada all as pension yauna NSAP gi scheme kaya gi form thaki fasingi kana ba amata phangan bangamdana leiri IMC na ngasidagi Imphal manungi akoibida leidiba amot akai sing khomdokpa hokre Sana leiba Environment kannaba usara sembada plastic ki mahut atopana sinba hore Ajay Chaudhuri atai manga while chathanaba charge frame tawkre semdoklaba silencer hawjiksu adum sijanari na tathiba mi gi masing hengat halle ireiba BJP na lusingba lengak FIR panbada halengba leitrabani MLA Megachandra gi FIR maram sade gaikhangam Imphal manungi phatahudi sengdokpa hokre code of conduct loibaga miyam gi demand thabak oina pangthoklagani Combing operation chathakre mahiroi sing ningba kahen gumsi Aroibada maroiba pawmu kana fangbigani Council of Higher Secondary Education Manipur na lawba sayasigi class 12 ki parikha gi phal lawthokna ba sem saba loikre Yaripok ke crew dasu Fall Army Wam nerema thengnare ingkholda thaba sujak pambi kya amangata thogalle Amadi Faidinga lema khong lambi nam thakre chakamari panba gari sangba yakhidre Hojiki oina di matang sida Manipuri Paulo jare Times of Manipur News ting beri basing bomu kana khrum jare